Manipur da thokliba irang asigi haugalakpada thokiba thodok amada soktuna ngasi fawba laika nariba Thanlon Assembly constituency ge MLA Vungzagen Valte Delhi gi damak layeng nabu chatpada Chief Minister Yumnam Khemchand ga Unakhre hauzik layeng chathariba MLA Vungzagen Valte Delhi da makhata ba layeng chathanaba ngasi Churachandpur dagi Tidim Lambida Birtiken Rigid International Airport ta thunglaki Churachandpur dagi ambulance amada machanupa ka loina na lakhiba MLA Vungzagen Valte bu Bisnupur district ke manung chanba fogak chaw ikhaida security ge akanba Jackson thorang amagi makhada thange ESC ge MLA Tongbram Robindro na okhi madugi matung kumbi ESC ge MLA S Khemchand yauna security ka loina na Imphal ge Birtiken Rigid Airport ta nungthil gi pung mari makhairom tarakpa duaida thunglakhi mahakna Imphal Airport ta hek thunglabaga Manipur ge Chief Minister Yumnam Khemchand ga unakhi unabadu da Chief Minister Y Khemchand na MLA Vungzagen Valte bu ambulance manung da nat ki oiba fi khudol tamduna taramna okhi loina na MLA Vungzagen Valte ge hauzik oiba fibam gi matang da su Wari sanaraba matung naba faraga haraknaba Chief Minister Y Khemchand thongnikhi MLA Vungzagen Valte bu airport ta thilakpa aduga mari lainana MLA Tongbram Robindro na hai Chief Minister Yumnam Khemchand luchingwa chungsinaba laingak ama laklaba matung lamdam asida mahausagi tangdulay taba puraknabagi thabak thorom kaya paikhalakli laingak semdringai mangoinana Yumnam Khemchand litanda leiba kuki ge relief camp ta changduna lanjen nariba singa unatuna wari sana khiba sulai khrabani ngasi MLA Vungzagen Valte gi makhata balayeng chathanaba Imphal International Airport tagi tek takaidana charhan khiba haibasi irang asina maram oiraga nakalani gi marakta changnaba yanadana leirakhiba adu lenga asina tapna handokna hanba ngamlakli khongthang asi Manipur da mahausagi tangdulai taba fibam puraknabagi khongthang ni haina mahangna fongdokhi. Following the formation of this new popular government here in Manipur, sustained efforts are being made under the leadership of our new this Honorable CM Y Khemchand. We are trying our level best to bring back, restore peace and normalcy in the state. And like so much effort are going on. I hope all people will understand and the peace will come back soon.